Migi Howba alphabet ki video makha chatharakpa oina mathangi alphabet se di C oire ko ado sida aina ruling planet so hape aduga personality number ama so hape ko ruling planet na magi orise Jupiter oire aduga personality number na number 3 ko ado C na represent tauri se kari kari no hapetang khangmina se ko C haraga de ko C for creativity in har simple oina harabata ko ahambada ko creative yamna oigani ko moise ko khutsa haiba oiro jagoi ishai oiro ama oire yamna hari tonganba masada creativity ama kari ama yamna yauzabo adumaina oina oiko masadu yamna positive oigani ko positive oini optimistic oini enthusiastic kana harasina ko afabada khanba oina oibado wakanse maka hari phagani oigani yagani haibagi masasida dum leijabado aduga masagi oina su yengba su nungai gani ko moise dum yengba su nungai gani makut masa yamna haiba mi gumba oina oibado yumdagi thabak gumba tawbase chana gani ko moida yumdagi thabak tawbosu chana gani number 3 ko ade personality number 3 hara akoina hara gadi kaino harasine ko responsibilities haina harasine ko responsibilities dum pura chatpo oina oibado yumgi oina responsibilities haraga su amaka mama mapa gi oina haraga su haidi responsible child oina oibado mase aduga husband ne khangde natraga wife ni khangde adum haita partner da sudum ma pa da su ngaire ko yamna responsible oiba person oina oigani ko family members gi oina ma yaudra di thabak toba yada bado makhak si leina ko samna haibada akhoi gi yosabi se makhong ohum pandra adi yosabi se makhong ohum te dum mai mathak sida dum haidi achow achow pot dum thangala polum se dum puraga chatpa ngambane dum moise ko aduna yamna responsible oiba person guma oina oibado aduga masasu leina ko hona basu kan gani ko aduga mana hona jariba mana tauriba kholiba sugumba mayam se loina makana basu phangani ko haidi result reward natraga haidi yamna fruitful oiba outcome gumba lakpado maka angang daga harasina koina semi ba ai cha se kon ai si na howi kaina khalase ba ataraga di angang do phajana sembiyo ko magi damakta yamna phaba oigani ko aduga masagi oina su leino ko aki amo odum pamjaba oina oibado masa nanba keba khotpa sugumba mayam se ko business makta tawre na khalase hadi keba khotpa gi business harase phiron gumba ga harase ne ko sugumba mayam se phai ko aduga magi oina hadi amu positive point negative points wa petang ai haijaram ke ko positive points haina hairaga di good points se yamna creative oiba nga sai C for creativity with aina haijagre na ko adu creative anoba create toba pamba gumba social skills yamna oigani ko friendly oi ko moise yam sengna hara kanda friendly oi mi gi damakta khanba kotba yamna feminine energy chain ba kangbu su oiba minungshi leiba an harasne ko samna habata amai tawra ko sise magi aphaba points ti myam ama lei ko fattaba point amuk haise basla haidi aphaba fattaba animak sum paraga sum yengse ko fattaba points tana mukari no hai kan se da khatang overthink kumba yam tawe ko overthink kumba tawgani sensitive oigani ko emotional oigani adu sugum mayam sina mu haidi mangonda kari kairake hai matam sida ko ngasai creativity di oi hai ko to adugi creativity do da haidi focus tawba ngam oiba sida haidi sugum mayam sina maram oiraga aigi overthinking natraga aigi sensitive oiriba kholiba sugum mayam sina ngasai gi ai tongan bai gi gurna ma yaujari do aduda work tawba ngam oidaba do aduna fataba point aina sida panjari se kai gi no hai matam da aduda work tawna bai da maktani ko aduda work tawna bai aduda ina overthink tawba yade ko wakhan hena khanjan ba yade ko ai se yamna sensitive oiba yade ko kaina adumai taro khanbi ba ko aduduma leire ko aduga khwaidagi chanaba kaino harasene ko job natraga haidi thaba inkhang da karamba chanaga dage pot yon ba khotpa je chanaga ni ko pot yon ba chanaga ni aduga khatang kani social oiba thaba kumba kai gumba adum bas dum chanai ko to creative directing gumba harasne ko haidi creative directing director gumba adagi public relations gumba su phai ko aduga e ba khotpa su dum pam gani ko haidi shagi na wari watai e bani khangde amani khangde dumai taraga aduduma leire ko aduga amu colors and number kaino hars crystals kaina harasene ko ado colors tana hangapan gumba kai gumba se dum khara yamna sina biyo adi yellow machu se ko aduma leire adagi crystals tana akoi gi crystals adum haidi citrine gumba kai gumba se ko haidi citrine gumba adagi khatang haide hangapan changba crystal adagi ka bumble bees kaina ga leina ko adumba crystals gumba do use to biyo ko ado thabak inkhang career di yamna phaba mi di oigali ko moise haidi number kaino akoi gi number 3 and C na hoba mi ngai se ko adu sida leire C se mathangi D amu ai hapcharage ko mathang thank you